Ottoman Empire Part 3 Sultan Murad Kosovo lan gi matangda Asok apan army singbu yengsilingai matamda Christian army amana Muslim olage haijillaga thangna thillaga hatlamki mahak sahid oikre masidagi Kosovo lan suloisinki Sultan Murad ki machanupa Bayezid Kosovo lan ase yauki ma na halakpa matamda mapagi mapamda mabu next Sultan ngaibadi Ottoman gi mari suba Sultan semki Mahakna ningthau pham phangbaga manau nupa Prince Yakub pu hathan ki Prince Yakub Kosovo landa thawai hakchang yauna yauki bani ma bu hathan bagi maramdi ningthau pham phangbagi maramdagi oiki bani masina Usmani rule da ahan ba machin manau hat pa ohen ki Kosovo land gi matungda Serbia na Ottoman singa treaty ama taunaki yearly tax piba loinana army lakh manga Sultan gi help ki damak pirakhi Masi tanatana Serbia gi ningthau gi machanupi Despina bu Sultan gi nikah da pirakhi Nongchuplomda Anatolia gi area ayamba Sultan Bayezid ki khutta lakre lakhauda ba area khara Bayezid na lan tasinduna magi area da pusilakre Masigi maramna Ottoman Turk ki border Aegean samudra gi torban yaukre masigi samudra asidagi Ottoman singi naval force lingkhat pahuki jairak sida Constantinople gi ningthau laikidre amasung magi machanupa Manuel na Sultan gi ayaba yaudana ningthau ni haina lauthoki Bayezid na wafam sida pen khide amasung Constantinople lausin bagi damak lakhi tha taret matungda yamna kanba sart khara thamnaraga army tengola do Constantinople attack tawdana halakhi achauba tax pirak pada yanaki amasung Constantinople gi mayai makta masjid ama saki loidana shariat ki court ama semki aduga musalman mayam ama mafam sida khundahan ki adudagi city asigi ming Istanbul kauki Masigi matungda Bayezid Balachia da maiwansin ki Balachia na Sultan da tax pibada yaki inkumja 1393 da Bayezid na magi macha ahan Sulaiman Pasha bu Bulgaria gi maikai da thaki masigi mangda Bulgaria gi area kharadi Ottoman gi oikrabani Sulaiman Pasha na Bulgaria gi capital Tarnova da attack tawduna Bulgaria completely Ottoman singi under da purakhi Hawjik Sultan Bayezid Hungary da attack tawbagi damak sem sarami matamdu da pau malaki Kirmania gi sardar amana Sultan ki mayok ta chatle haiba Kirmania gi Amir Alauddin Sultan Bayezid ki mau gi manau nupani mahakna Ottoman singi helakli ba power du uraga kalaklami Bayezid Kirmania da lakhi landa makoi bu namtharaga Alauddin bu arrest tawi aduga intiar Kirmania magi andar da purakhi Bayezid na mafam ngamsilak pase ubada Misr gi Abbasi gi khalifa na Bayezid pu Sultan gi mingthon piki hawjik Sultan Bayezid kharani pothawa pamlami mahak nungai na harauna Ningthau konung da lelami Princess Despina na mangonda yu thakpasu tambiki hawjik phawbuda Usmani ningthau amana yu sokhidabani mahak kuina nungai thokpa phanglamde mangonda paw ama laki Europe ta achouba force ama ready oikre makhoi asuki matik yamlammi madudi Ottoman Empire thangattuna puba yabagi mongni Hungary gi ningthau suggestment na khanglammi Balachia amadi Bulgaria gi matungda magi time yorakle maram masina mahakne Europe ki Christian laibak pumnamak invite toraga force asi semki bani makoina khanki Ottoman sing handak mukti hen bayaroi makoina lakpada atia kintharaklabasu makoi gi thang makok mayamna ingkhat kani khongjang asida nupi sing amadi yu puraklaga enjoy tawduna langnaki handak ki lan asigi damak Kosovo land yauki ba laibak singsu yauri loina pop masamakna organize tawbani Masida Western Europe ki laibak sing Italy, Germany, France, Bavaria yauki Sajismen na Balachia busu lansida yauhan ki Balachia matamduda Ottoman singi treaty amagi makhada lairibani masigi allied force asi asukki matik chawrami adugumba European singna amuk ukhidri makhoi gi challenge di Sultan Bayezid pu naikhairaga Baitul Muqaddas pu lawsilaga Musalman dagi free tawbani adubu Hungary ki ningthau Sajismen na Ottoman gi power khanglammi maramaduna force mayam duda yamna haraudana ba cheksin na ba haijai makhoi tade Europe tagi purakhiba laisabi mayam duga yuga kanna ngaunarami Nikopoli yorakpada makoina pau phangki Bayezid magi force ka yausilakadore European leader khara di bhap taramde Bayezid aduk yangna karamna yorakhibagi haibado lan asi Christian sing aduna dharma gi lan ni haiduna khannarammi
अमसुंग मदुदा सीबा अफबनी खन्नै मरम अदुना मखोइगी मरक्तगी अहानबदा लानदा चोंगसिनबा अदुगा सीबा पामदरमी साजिसमेन ना यामना हाइजै अदुबु मखोइ अनऑर्गेनाइज ओइबा मोंगदा उस्मानी फोर्सता लान तासिल्लकी अदुगा उस्मानी सिंगी अहानबगी pareng force pareng ani ahum naikhaiki ahan bagi pareng ani ahum dudi Usmani singi maruiba force na lamde madugi makhada Usmani singi special force lairami makoina nongthang kuppagum speed ta attack toraki sajismen amadi magi kanglup yamna kanna soknaram ki adu bulan asi Usmani sing nangamki mi lising kaya siki lising kaya buna phaugi France ki ningthogi macha Count de Nero su lan fasing ki marakte orami lan asigi matungda malem sin batungna Bayezid ki mingjat ki mabu yaldaram haibadi nongthangni haina mingthon ki Sultan Bayezid nakhan ki entire Europe ta Islam ki firal thet kani adubu matamaduda nongchupta nupa ma thoraktuna akan ba pangal ga fawalaki magi ming Amir Taimur korami magi force amadi lan ki technique na malem nikhal ki mana akan ba laibak kaya lo silabatung Ottoman gi maikeida mit yeng bohraki amorom da Bayezid mafam ngamlak paduda pung chaw boporaki mahakna Amir Taimur bu usitlute amorom da Taimur ga yanada ba thina ba kanglup sing Bayezid kinakta laklaga hingna bohot narami amarom dana mai thiraba Europe ki Christian singna Amir Taimur gi nakta chalaga magi mi saki makhoi asiga पुल्लगा अमीर तैमूर अमदी बायजीद की मरक्ता चिठी कया इनकी मसीगी मतुंगदा लान अमा ओइबदा लैकी अमीर तैमूर न खनकी ओटोमान गा थेंगनद्रिंगै मांगदा मिसर अमदी सीरिया हाना अटैक तौबो मथौ तागनी मखोइना बायजीद की मतेंग पांगलकपा ngamdanaबा चैरकसिदा कॉन्स्टेंटिनोपल की निंगथौना अमीर तैमूर की मतेंग पांगनी हाइबा बायजीद न खनकी मरम मदुना बायजीद कॉन्स्टेंटिनोपल अटैक की दमक लाखी अदुबु ngamhodringai amoromda Amir Taimurna Usman gi city Sibasta landasin ki Sibasta Bayezid ki machanupa Al Tugrul city asingak lammi Amir Taimur ki order dagi Sibas city gi fort asigi foundation laibak handok laga fort asi lainung danam sinhanki aduga manung da lairamba mi lising maribu kom achauba ama tauraga hingna phumki Sultan Bayezid na machanupa amadi atay Turk hat kiba si targa Constantinople attack thadok laga Amir Taimur ga thengnabagi damak Sebasta lakhi Amir Taimur na pambasu aduni adubu mana Sebasta thunglaba matamda khanglui Amir Taimur magi force puraga Angora hojikki Ankara city lausin bagi damak chatkre lambi da thengnaba cheng chak bazar dagi mahi marong hinjang napi loin khom laga Taimur gi kanglup na Ankara da पुदुना चटखिरम्मी अंकारादा थुंगलबगा एरिया अदो क्वेश्चन की अदुगा लान की दमक खुदोंग चाबा मफम अमा येंगलगा लैकी सिटी दुगी मथौ ताबा इसिंग की सोर्सु थिंजिन की अमरोम द बायजीद Amir Taimur bu follow tawraga Ankara panglaki adubu lambi da chana thaknaba thoina phanglaklamde Taimur gi kanglupna loina pukhirammi mahakna Ankara yorakpadadi magi force ki phibam charaktre chana bayamna watlammi masina mahaki awaba oiki masiga loinana isingsu makoina capture tawsinduna leiramle Amir Taimur magi plan singda success oirammi amarom da Bayezid na haukhiba matam gi lan singda mai pakpa maramna Taimur gi power bu thausaramde asaba matamni ising fangdabana maram oiraga Sultan gi army lakh manga aram khorang bani siki haujik attack tawgadaba ware thaudok asi ingkumja 1402 gini Amir Taimur na Bayezid ki army gi marakta yauba Tatari haibadi Mongol sepai sing da pau ama sindok khali madudi Amir Taimur mak Tatari singi Mongol singi leader ni magi mayokta Tatari singna lan taw phatte maramaduna makhoisu Bayezid pu thadok lamlaga Taimur gi oikhre amarom da Bayezid ki force ayamba Europe ki laibak singdagi lakpa treaty gi matengna purakhiba army sing su yauri makhoisu thawai hakchang yauna Bayezid ki mateng pangning banate makhoisu ninghalle lan aduda Bayezid ki machanupa mari yauri haujik Bayezid ki nakta army lising tara magi special Turk force adu khakta mangaire lan oikhre special force sing adubu uraga Amir Taimur ngakhi aroi bada Bayezid lan da maithi ki amasung pharaga Amir Taimur gi mangdu purakhi aduga magi phibam aduda hangki amorom da
तैमूरगी जनरल अमीर नूर-उद्दीन फोर्स अमा पूरगा बरूसा अटैक तौकी बरूसा असिदी बायजीद की लैफमनी मसीदगी मागी नुपीसिंग अमदी यूरोप की यू सना लुपा लोइना थागतलगा पुरकी अदुगा तैमूरदा सिनरकी अमीर तैमूरना लान ngambagidabak achouba mahafil ama semki mahafil aduda बायजीद पु निंगथौगी ड्रेस सेथलगा अकनबना फमहनकी मागी मौसिंग अथंबी नुपीसिंग मफम अदुदा मयामगी सेवा तौहनकी बायजीद की मौ प्रिंसेस दिस्पेनासु यौखिरम्मी माबू बायजीद ना यामना नुसीबनी लोहोगलगसु धर्म ओंथोकपगी अकनबा तौखिदबनी अरोइबदा प्रोग्राम अदुदा नुपीसिंगबु फाबा कोनबा अमा अमगी मोंग लाकी बायजीद महफिल अदु थादोक्तुना चटकी कनानसु माबु खंगलमदे अमीर तैमूरना यामना चेक्सिलमी चेन खिनी खंदुना माना चटपा मफम खुदिंगदा जेल मानबा तोंगनबा अमा सारगा बायजीद पु पूरगा चलमी सुल्तान अमगी अदुगुंबा फिबमदुदा बायजीद खांगबा ngamlakte थानी पान मतुंगदा महाक सीकी माबु निंगथीजना मागी लैफमदा पुरकलगा फुंबीकी अमीर तैमूरगी अरानबा अमना ngasi इंटायर यूरोप मुस्लिमगी ओइबगी महत्ता क्रिश्चियन सिंग ओइदुना लैखरिबसिनी मखोय असि पुलमलबदी मखोय अनी पुलमलबदी बायजीद अमदी अमीर तैमूर पुलमलबदी मालेमगी पिक्चर अतोप मोंग दो ओइरमगदबनी मथंग एपिसोड ता अमुक मखागी वारी